Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada Maruoiba pau. El Kamalbabu mangkhibagi mapung oiba DAITA armina pugadabani CM Biren leimakhongda leiba 57 Suba Mountain Division Campus manungda changkhibadagi hojik fawba thiba khangdana leiriba Imphal West Kiloitang Khunaudagi laisram Kamalbabu fangnaba kanna honari adum oinama hojik fawbagi oina mahaki langlalangjin amata khangba ngamdri laisram Kamalbabu haukiba November 15 gi ayuk pung 8 taba matamda army ge camp aduda changkhibani haibagi sahi taunaramba leibana thaudo adugi mapung oiba thaudang army na lawgadabani haina Manipulenga ki maikaidagi khangankre Hiram asiga mari lenana Union Home Minister da su Manipulenga ki maikaidagi su khangankre haina Chief Minister N Birena phongdokre wafam asinga si Chief Minister ge office ta pangthokiba pawmi singa unabada CM Birena haikibani army ge camp manungda changkhiba mi fawba manglabadi karam tawgani maram aduna thaudo asi lengana su laina lawde adubu El Kamalbabu mangkhibagi mapung oiba DAITA si army na pugadabani haina CM na phongdokre Jaina army chathok chasin thingbagi mayokta kotuna pung 12 gi shutdown lauthokre MES ki employee OIBA Mijay community ki miyoy amalay makhongda laiba 57 Suba Mountain Division ki kemta changkhibadagi thiba khangdana leire haiba wahauda Mijay community na army ki chathok chasinda athingba thamlopagi mayokta Committee on Tribal Unity Kotu Sadar Hills na Kangpopi district ta hayeng November 13 gi ayuk pung 3 dagi numidang wairam pung 3 fawba pung 12 gi shutdown lauthokre leimakhongda laiba army contrament ki MES ki employee ama abduction tawkhiba thawong kotuna condemn tawbaga loinana miyoi asibu fangnaba thibagi thabakta mapung fana saugatuna lagli adubu marak asida leimakhonggi army containment taba lambi thingduna army gi chathok chasinda thingba thamlakpa laibak thibani chathariba thawong asi yaba ngamloi haina kotuna phongdorakli kotuna thadorokpa cherol amada mamang chehi 2023 gi May 3 dagi Mijay community na Imphal Valley da leramba Kuki jo community gi miyoi sing tan thoraktuna geographically nangpakta hale Kuki jo community na chingda laibaga loinana Mijay na Valley da confine tawduna Kuki jo na tampakta chatpa ngamdabaga loinana Mijay na chingda chatpa ngamdana leirakli chingda khundariba miyoi singi lambi thingjinba haibasi tampakta base tawba militant singna chatharakpa threat amani maram asina maram chadana lambi thingjilakpa asi khudakta tokhangadabani mari leinaba stakeholder pumna makna su hill community gi chathok chasinda apanna pihol loidabani hairi lambi athingba thambagi mayokta kotuna pung 12 gi shutdown gi khongjang changsinbaga loinana gamgi fai sapar maina kaithel manbi military colony brigadier Thomas Grion Kangpukpida paksana khongjang changsingani hariba matam asidmaktada cycle leimakhong kangchup new kaithel manbi amasung Tuilang region da su khongjang changsingani shutdown manung travels field work business operations sing government amadi private institution thonglon biu hairi Kuki MLA tara action lawnaba Union Minister Kiran Rijiju da taksin kre Kuki MLA tara bu disqualify tawnaba Manipur Legislative Assembly gi speaker da pautak pibinaba RPI Athawalegi National General Secretary Maheshwar Thawngawjamna taksin kre Maheshwar Thawngawjamna Union Minister of Social Justice and Empowerment Ramdas Athawalega loinana Delhi da laiba Parliamentary Affairs Minister Kiran Rijiju gi official residence chachatuna mathaki wafam asi taksin khibani wafam asigi matangda Maheshwar Thawngawjamna phongdokhibada MLA Paunilan Haukifna TV interview amada juribamdagi fakhiba nupi angang taruk adu Kuki terrorist na fakhibani haina phongdokhibaga loinana MLA LM Khaute na su CRPF na hatkhiba Kuki militant taraga mathoi adubu martyrly haina phongdokhibagi khudam changdam leire legislature makhoina terrorist bu sawali haibagi chaba khudam changdam leirabana Kuki MLA tara asi disqualify tawduna akan action lokhat pinaba Union Minister Kiran Rijiju da taksin bani Haujik leiriba Manipur gi issue ase angamba thakta hona duna mari leinaba authority singi nakong yohanba yamnamak tangai fadaba amani mari leinaba authority singna issue ase khanglamdaba tarabasu makhoida mamutana khanghanduna waroisin ama puraknaba hotnaminaba mathau tai haiki Haujik politics tawduna amana amabu huna duna leibagi mahuta Manipur thugainaba honaraglibasing asibu marufungna muthatnaba hotnaminabana hena mathau tai haina su Maheshwar Thawngawjamna makhatana phongdoragli Guwahati da transfer tawkhiba NIA gi case 9 gi manungda ARAMBAI gi leader Korounganba gi case ani yauri National Investigation Agency NIA Imphal na paiba case 9 Supreme Court of India gi ruling matung ina Guwahati da transfer tawbagi ayaba pikhibaga loinana NIA Guwahati na paikhatkadaba case 9 gi manungda lamdam asida thokliba irang asibu nemtha hannaba hotnabada achoba thodang lawriba ARAMBAI Tengol gi luching purel Korounganba gi case ani yauri
Case asina maram oiraga NIA na luching pura Korounganba Khumanbu phakigadra haibagi mipaiba lamdam asigi miyamna faunaba loinena maikai kayadagi thawong asi Manipur lengang na yengsinhaningbagi apambasu phongdorakli. Haukiba chahi 2023 gi May 3 dagi lamdam asida chatharakliba Kuki narco terrorist sangi lana sina maram oiraga Chinga tainaba tampaki district singda lawu singu tawduna leijariba miyoi kaya Kuki terrorist singna nongma yauna tongan makhalgi khulai sijinnaduna ot naibagi thawong chathabaga loinena mihan mipun chathaba yum yauna lanthum kaya amanga tathoalibasi yaningdaba amadi thingnaba hotnabaga loinena Korounganba Khumana luchingduna tholakhiba ARAMBAI tengolgi mathakta NIA na tongan case ani pansinduna thigatpa hongnanaba khangankhibaga loinena mahakpu phanaba honare haina maikai kayadagi phongdorakhibani NIA na lokhatpa hanba case asi RC 03 2024 NIA Infal 92 2024 under section 147, 148, 149, 186, 188, 307, 379A, 395, 500-04, 500-05, 500-06 amadi IPC gi section 34, UAPA gi section 18, section 6, 1A of Official Secret Act amadi section 25AB of Act ni case asigi matungin na haukiba chahi 2023 gi November amagi nungthil pung manga makhairom taba matamda Korounganba Khumana luchingba yamlaba ARAMBAI tengol gi thongmi singna makuta phaba makhal gi khulai sing chaina chingba paibaga loinana Manipur police ki uniform ga manaba camouflage ki fizol sing set paga loinana amuba machu gi furit sing litlaga Infal East district ki konung mamangda pun khibani ARAMBAI gi thongmi ayamana konung mamangda thunglakhiba adu Korounganba Khumana social media Facebook ta ichil announcing athubada lakpiro ngasidi tang taba ama khanglasi haina thagalakhiba post adugi matungin ARAMBAI tengolgi kangbu aduna mafam maduda yausilakpada police singna thingnaba honabada ARAMBAI tengolgi thongmi kharana police ka muknabaga loinana over forward tawduna sanjen thongtamna changsenduna Infal West district tagi konung mamang tamna yausinaba honakhibagi thaudok aduga mari lenana paikhatpa case ni nakala maromda mathakta paliba case asigi makhada NIA na case number RC 04 2024 NIA Infal 92 2024 under section 147, 148, 149, 186, 188, 379A, 392, 120B of IPC UAPA gi section 16 amasung 18 Arm Act 1959 gi section 25 ki Official Secret Act 1923 gi section 61A gi makhada anisuba case asisu pansin khibani case asigi mangoina na chahi 2023 gi November amagi nungthil pung taruk taba matamda Korounganba Khumana luchingba masing amlaba ARAMBAI tengol gi thongmi singna phaba makhal gi khulai paiduna ahanba Manipur Rifles Battalion gi awang nongchup thangba geta changlaklaga mafam aduda laiba government gi gari sing amanga ta thoan baga loinana ahanba Manipur Rifles Battalion gi nongmay amasung maru kaya namduna lawraga chatkibaga mari lenana panbani haidi case ani asigi matangda Ministry of Home Affairs ki CTCR Division North Block New Delhi na NIA na thijinna ba khangalakpadagi National Agency asina case lawkhatuna hiramasigi matangda thijilakhibaga loinana Infal da paikhatliba NIA gi case nipan Guwahati da transfer tawnanaba Supreme Court of India na order ama thokhibani order adugi matungina Manipur da tholiba irang asiga mari lenana tongan ba casing haibadi mamang chahi gi November 30 da Lilong chajing mamang laikai lang thabal kunjadagi mutum Rajesh kungamanga apokpa M Sam kauba miyoi ama fagatkhre mamang chahi gi June kulhumdoi da kwakta da bom pokhaibagi case ta khulai paiba singna ningthau khongda micha mari hatkibaga mari leinaba case chahi sigi February 8 da More gi SDPO Chingtham Anand Kumar bu Kuki militant singna hatkibaga mari leinaba case numitumakta da More gi kondong lairembi da hangba IRB post attack chathabaga mari lenana lokhatpa case kangchup chingkhong da Kuki kanglup ki miyoi sing tongba gari amada miyam hupsinduna attack tawkhiba thaudok aduga mari lenaba case sing asi yauri casing asi Infal da paikhanaba honabada security ki oiba chaksin thorang amadi NIA gi maikedi ki khudongchadaba kaya leibana maram oiraga Guwahati gi branch ta transfer tawkhinaba Supreme Court of India na order ama thokhibani hairi